ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯖꯥ ꯂꯥꯔꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯥꯔꯥ ꯀꯧꯕꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯍꯔꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅꯕꯨ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯪꯀ ꯑꯃꯗꯤ ꯑꯇꯩ ꯁꯕꯖꯦꯛꯁꯤꯡ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯗꯤ ꯁꯍꯔꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯨꯅ ꯃꯍꯥꯛ ꯄꯦꯟꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯏꯔꯥꯏ ලාꯏꯅ ꯑꯣꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜꯗ ꯊꯕꯛ ꯊꯤꯕꯗꯧꯅ ꯆꯦ ꯑꯃ ꯄꯤꯁꯜꯂꯒ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯃꯗꯨꯗꯤ ꯌꯥꯝꯅ luba ꯊꯕꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯔꯥꯅ ꯁꯍꯔꯗꯨꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯍꯔꯗꯨꯗꯗꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯌꯥꯕ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯁꯍꯔꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯈꯔ ꯑꯃꯅ ꯍꯥꯟꯅꯅ ꯂꯨꯍꯣꯡꯈ꯭ꯔꯕ, ꯈꯔ ꯑꯃꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯅꯨꯄꯥꯗꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯅꯣꯡꯃ ꯁꯍꯔꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯣꯍꯥꯟ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯍꯔꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯖꯣꯍꯥꯟꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯂꯥꯔꯥꯁꯨ ꯃꯍꯥꯛꯄꯨ ꯄꯥꯝꯂꯝꯃꯤ꯫ ꯖꯣꯍꯥꯟ ꯁꯍꯔꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯊꯦꯕ ꯑꯅꯤꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯦꯕ ꯑꯅꯤꯗꯨꯁꯨ ꯃꯍꯥꯛꯀ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯨꯝꯗꯨꯗꯒꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯇꯦ꯫ ꯃꯔꯛ ꯃꯔꯛꯇ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯕꯗꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕꯁꯨ ꯄꯩꯁꯥꯒꯤ ꯃꯍꯨꯠꯇ ꯁꯅꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛ ꯇꯧꯕ ꯃꯥꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯜ ꯃꯊꯨꯝꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯨꯝꯗꯨꯗꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯕꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯊꯦꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯦꯕ ꯑꯅꯤꯗꯨ ꯑꯃꯅ ꯂꯤꯑꯣ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯏꯂꯥ ꯀꯧꯔꯝꯃꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯣꯍꯥꯟ ꯑꯁꯤ ꯃꯁꯛ ꯐꯖꯕ, ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯁꯥꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕ ꯃꯤꯑꯣꯏꯅꯤ꯫ ꯂꯥꯔꯥꯅ ꯃꯍꯥꯛꯀ ꯊꯦꯡꯅꯕꯒꯤ ꯅꯣꯡꯃꯇ ꯃꯇꯝ ꯐꯪꯂꯝꯗꯦ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯣꯍꯥꯟ ꯂꯥꯔꯥꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯔꯥꯗ ꯃꯍꯥꯛ ꯃꯁꯥꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯔꯥꯗ ꯍꯥꯏꯔꯝꯃꯤ, "ꯃꯤꯁ, ꯑꯩꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ? ꯋꯥꯔꯤꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯀꯅꯥꯁꯨ ꯈꯪꯍꯟꯅꯤꯡꯗꯦ, ꯇꯥꯍꯟꯅꯤꯡꯗꯦ." ꯖꯣꯍꯥꯟꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯂꯥꯔꯥ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯄꯨꯡ 2 ꯉꯟꯈꯠꯅ ꯁꯨꯇꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯖꯣꯍꯥꯟꯅ ꯂꯥꯔꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯤꯁ, ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯇꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯃꯤꯁꯅ ꯁꯍꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩ ꯃꯤꯁꯇ ꯍꯥꯏꯖꯔꯨꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ, ꯃꯤꯁꯁꯨ ꯑꯍꯦꯟꯕ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯅ." ꯂꯥꯔꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯁꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯜꯁꯤꯡ ꯇꯥꯛꯄꯗꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯗ." ꯖꯣꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯃꯤꯁ, ꯑꯩ ꯅꯠꯇꯤꯌꯦ ꯂꯥꯏꯔꯤꯛ ꯇꯥꯛꯇꯣꯏꯁꯦ." ꯂꯥꯔꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯀꯅꯥꯅꯣ?"
ꯖꯣꯍꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯦꯕ ꯑꯅꯤ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯅꯤ꯫ ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕ ꯑꯣꯖꯥ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯂꯥꯔꯥꯒꯤ ꯃꯥꯏꯊꯣꯡꯗ ꯆꯃꯝꯅꯕ ꯎꯕꯗꯨꯗ ꯖꯣꯍꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯤꯁ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯝꯃꯀꯥꯟꯗ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯑꯩ ꯄꯨꯝꯅꯃꯛ ꯍꯥꯏꯖꯒꯦ꯫ ꯃꯤꯁ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯉꯛꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯂꯥꯛꯂꯒ ꯈꯪꯂꯒꯅꯤ꯫ ꯂꯥꯔꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯔꯥꯅ ꯖꯣꯍꯥꯟꯁꯦ ꯉꯥꯎꯔꯕ ꯖꯥꯠꯂ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯔꯥꯁꯨ ꯖꯣꯍꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯥꯔꯥ ꯖꯣꯍꯥꯟꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯣꯍꯥꯟꯒꯤ ꯊꯣꯡꯗ ꯊꯤꯜꯂꯝꯃꯤ꯫ ꯖꯣꯍꯥꯟꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯂꯥꯔꯥ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯏꯃꯨꯡꯗꯨ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝ ꯃꯅꯨꯡꯗꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯁꯤꯡꯗꯨꯗꯤ ꯖꯣꯍꯥꯟꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯈꯛꯇꯅ ꯂꯩꯕ ꯉꯝꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯍꯥꯟꯅ ꯂꯥꯔꯥꯗ ꯍꯥꯏꯔꯝꯃꯤ, ꯃꯤꯁ, ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯃꯤꯁꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯀꯧꯊꯣꯛꯂꯨꯈꯤꯒꯦ, ꯃꯤꯁ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯖꯣꯍꯥꯟ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯒꯤ ꯀꯥꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯖꯣꯍꯥꯟꯅ ꯀꯥꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯖꯣꯍꯥꯟꯅ ꯍꯥꯟꯅꯗꯤ ꯊꯦꯕ ꯑꯃꯅꯤ ꯍꯥꯏꯈ꯭ꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯄꯨꯊꯣꯔꯛꯄꯗꯨꯗ ꯂꯥꯔꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯖꯣꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯃꯤꯁ, ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯂꯤꯑꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯏꯂꯥ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯍꯤ 6ꯀꯤ ꯑꯉꯥꯡꯅꯤ꯫ ꯏꯂꯥꯅ ꯂꯤꯑꯣꯒꯤ ꯃꯆꯦꯅꯤ꯫ ꯂꯥꯔꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥ ꯑꯁꯤ ꯊꯦꯕꯅꯤ ꯈꯜꯂꯨꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯂꯤꯑꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯤꯁ, ꯑꯩꯈꯣꯏ ꯊꯦꯕꯅꯤ꯫ ꯏꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ, ꯃꯤꯁ, ꯑꯗꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯈꯛꯇ꯫ ꯖꯣꯍꯥꯟꯅ ꯍꯥꯏꯔꯝꯃꯤ, ꯂꯤꯑꯣ, ꯏꯂꯥ, ꯑꯩ ꯃꯤꯁꯇ ꯐꯖꯅ ꯁꯟꯗꯣꯛꯅ ꯇꯥꯛꯂꯒꯦ, ꯅꯕꯥꯅꯤ ꯅꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯔꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯤꯁ, ꯑꯍꯥꯟꯕꯗ ꯑꯩꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ, ꯃꯁꯝ ꯁꯥꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯄꯤꯛꯄ ꯊꯦꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯒꯤꯇꯥ ꯀꯧꯏ꯫ ꯑꯩ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯗ ꯉꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯍꯥꯛꯁꯤ ꯐꯖꯕꯤ ꯖꯥꯗꯨꯒꯔ ꯑꯃꯅꯤ ꯈꯪꯂꯛꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯖꯥꯗꯨꯅ ꯃꯍꯥꯛ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯁꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯍꯅꯨꯕꯤ, ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯁꯤꯕꯗꯒꯤ ꯀꯟꯅꯅꯕ ꯂꯝꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯃꯣꯏ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯔꯕꯗꯤ ꯃꯍꯥꯛ ꯁꯤꯕꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗꯨ ꯃꯍꯥꯛꯅ ꯆꯥꯅꯕꯒꯤ ꯂꯥꯡꯗ ꯑꯩꯍꯥꯛ ꯊꯨꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯋꯥꯐꯝꯁꯤ ꯃꯤꯁꯇ ꯍꯥꯟꯅ ꯇꯥꯛꯂꯝꯗꯕꯒꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯂꯥꯔꯥ ꯋꯥ ꯉꯥꯡꯗꯦ꯫ ꯌꯥꯝꯅ ꯉꯛꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯖꯣꯍꯥꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ, ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯊꯦꯕ ꯑꯅꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯈꯪꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯊꯦꯕ ꯑꯣꯜꯍꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯊꯦꯕ ꯑꯣꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯅ ꯃꯤ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯠꯇꯕ ꯅꯨꯄꯤꯗꯨꯗꯒꯤ ꯃꯨꯟꯅꯕ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯆꯍꯤ ꯈꯔꯗꯤ ꯍꯤꯡꯕ ꯀꯣꯟꯅꯅꯕ ꯁꯅꯥ ꯄꯨꯔꯒ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯕꯥꯅꯤꯡꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯀꯔꯝꯅ ꯃꯤ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨ ꯁꯤꯔꯕꯗꯤ ꯃꯆꯥ ꯑꯅꯤꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯔꯛꯄꯒꯤ ꯊꯨꯅ ꯁꯤꯔꯅꯤ ꯈꯟꯕꯅꯤꯅ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯅꯗꯤ ꯍꯤꯡꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥ ꯃꯤ ꯑꯣꯟꯕ꯭ꯔꯥ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯣꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯊꯦꯕ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯦꯕ ꯎꯔꯒ ꯊꯃꯣꯏ ꯀꯥꯏꯕꯁꯤ ꯑꯩ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯃꯤꯁ꯫ ꯂꯥꯔꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ, ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ꯫ ꯖꯣꯍꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯍꯣꯏ, ꯑꯗꯨꯕꯨꯗꯤ
ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯈꯜꯂꯤ, ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯃꯠꯇ ꯋꯥꯠꯍꯟꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯈꯜꯂꯤ, ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯁꯅ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯨ꯫ ꯃꯤꯁꯅ ꯀꯔꯤ ꯈꯜꯂꯤꯕ? ꯂꯥꯔꯥꯁꯨ ꯖꯣꯍꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯔꯥꯅ ꯖꯣꯍꯥꯟꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇꯨꯅ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯨꯝ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 3 ꯃꯨꯛꯇꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯥꯔꯥꯅ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯂꯥꯔꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯖꯣꯍꯥꯟꯅ ꯂꯥꯔꯥꯗ ꯍꯥꯏꯔꯝꯃꯤ, "ꯃꯤꯁ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯌꯨꯛꯇ ꯃꯤ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯛꯀꯅꯤ, ꯑꯩ ꯈꯨꯝꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ, ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯝꯗꯦ"꯫ ꯂꯥꯔꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯈꯪꯉꯤ." ꯖꯣꯍꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯃꯤꯠꯇꯨ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯤꯁꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ"꯫ ꯂꯥꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯩꯕꯨ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯖꯥ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ?" ꯖꯣꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯏ ꯅꯠꯇꯦꯗ ꯃꯤꯁ꯫ ꯂꯥꯔꯥ ꯑꯁꯤꯡꯕ ꯅꯨꯄꯤꯅꯤ, ꯃꯍꯥꯛꯁꯨ ꯖꯣꯍꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯐꯠꯇꯕꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤꯗꯨ ꯁꯤꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯤ ꯑꯣꯏꯈ꯭ꯔꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯣꯍꯥꯟ, ꯂꯤꯑꯣ, ꯏꯂꯥ ꯑꯃꯗꯤ ꯂꯥꯔꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯒ ꯖꯥꯗꯨꯒꯔꯗꯨꯗꯤ ꯀꯝꯗꯧꯕ? ꯅꯣꯡꯃ ꯐꯠꯇꯕꯤ ꯖꯥꯗꯨꯒꯔ ꯅꯨꯄꯤꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯣꯍꯥꯟꯅ ꯊꯦꯕ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯁꯥ ꯁꯣꯟꯖꯔꯕꯁꯨ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯖꯣꯍꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯒꯤꯇꯥꯅ ꯖꯣꯍꯥꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯍꯔꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯆꯠꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯂꯝꯕꯤꯗ ꯇꯨꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯦꯞꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯂꯥꯔꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ?" ꯂꯥꯔꯥꯁꯨ ꯖꯣꯍꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯒꯤꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤ." ꯖꯥꯗꯨꯒꯔ ꯅꯨꯄꯤ ꯒꯤꯇꯥꯅ ꯂꯥꯔꯥꯒꯤ ꯃꯃꯤꯠꯇ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯥꯔꯥꯒꯤ ꯃꯃꯤꯠꯇ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯨ ꯒꯤꯇꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯔꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ." ꯂꯥꯔꯥꯅ, "ꯀꯔꯤ ꯍꯥꯏꯕ?" ꯒꯤꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ, ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯂꯧꯕ ꯇꯥꯔꯦ." ꯈꯪꯍꯧꯗꯅ ꯂꯥꯔꯥ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤꯗꯨ ꯁꯣꯟꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯖꯥꯗꯨꯗꯨꯗꯤ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯔꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯔꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯑꯩꯅ ꯂꯧꯊꯣꯛꯄ ꯇꯥꯔꯦ." ꯂꯥꯔꯥ ꯃꯇꯝ ꯆꯥꯅ ꯖꯣꯍꯥꯟꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯍꯥꯛ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇꯕꯗꯨꯗ ꯖꯣꯍꯥꯟꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯝꯕ ꯌꯥꯏ ꯈꯜꯂꯝꯃꯤ꯫ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯕꯨ ꯌꯨꯝꯗꯨꯗ ꯂꯩꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯥꯔꯥ ꯊꯤꯕ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯠꯇꯕꯤ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯂꯥꯔꯥꯕꯨ ꯃꯍꯥꯛꯀꯤ ꯖꯥꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯂꯧꯊꯣꯛꯀꯦ ꯇꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯒꯤꯇꯥ ꯉꯥꯏꯈꯣ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ, ꯅꯍꯥꯛ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ, ꯅꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯣ?" ꯖꯣꯍꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯛꯄꯨꯗꯤ ꯁꯣꯛꯍꯟꯕꯤꯒꯅꯨ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯔꯦ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ." ꯖꯣꯍꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯂꯥꯔꯥꯕꯨ ꯅꯨꯡꯁꯤ, ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯅꯤꯕꯨ
ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨꯁꯨ ꯑꯩꯍꯥꯛꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯂꯧꯔꯨ ꯂꯥꯛꯑꯣ, ꯃꯍꯥꯛꯄꯨꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯥꯔꯥꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯖꯣꯍꯥꯟ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯖꯣꯍꯥꯟꯅ, ꯂꯥꯔꯥ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯈꯪꯖꯩ꯫ ꯅꯨꯄꯤ ꯖꯥꯗꯨꯒꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦꯅꯦ꯫ ꯃꯍꯥꯛꯅ ꯂꯥꯔꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯖꯣꯍꯥꯟꯕꯨ ꯃꯍꯥꯛꯀꯤ ꯖꯥꯗꯨꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯣꯍꯥꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯍꯥꯛꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯇꯨꯔꯦꯟꯗ ꯂꯪꯊꯗꯨꯅ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯅꯨꯄꯤꯗꯨꯅ ꯊꯥꯡ ꯄꯥꯏꯔꯒ ꯖꯣꯍꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯖꯣꯍꯥꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯍꯥꯛꯄꯨ ꯊꯤꯡꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯋꯥꯅꯣ? ꯖꯣꯍꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯂꯥꯔꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯅꯨ꯫ ꯂꯥꯔꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇꯒꯤ ꯊꯥꯡꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯥꯔꯥꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯨ ꯀꯥꯎꯊꯠꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯂꯩꯔꯝꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯖꯥꯗꯨꯒꯔꯗꯨ ꯂꯥꯔꯥꯅ ꯐꯨꯕꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯖꯣꯍꯥꯟꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯐꯃꯨꯡꯗ ꯊꯦꯕ ꯑꯅꯤꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯅꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯁꯤꯈ꯭ꯔꯕꯁꯨ ꯖꯣꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯃꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯅꯁꯨ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯔꯥꯕꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯣꯍꯥꯟꯒꯤ ꯂꯩꯕꯥꯛ ꯌꯧꯕꯒ ꯖꯣꯍꯥꯟ ꯑꯃꯗꯤ ꯂꯥꯔꯥ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯨꯛ ꯍꯜꯂꯛꯄ ꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯂꯥꯔꯥ, ꯂꯤꯑꯣ ꯑꯃꯗꯤ ꯏꯂꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯔꯥꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯖꯣꯍꯥꯟ ꯑꯃꯗꯤ ꯂꯥꯔꯥ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫